Kahenba senkhai Manipur Barber Association emergency meeting amana ngarang samkakpa dukansing punna thong lagani haina warep lokibagi matung ina ngasi ayamba samkakpa dukansing thong hangnakhidre pawsina hai tongan baluk kya daki puba thangba ngamloidaba selgi demand kya lakpa amadi sinmi sing asida tathi tawoina tawba kaya asiga mayokta thonglomgi khongjang asi changsin bani haire Manipur Barber Association emergency meeting ama tawro matungda Manipur da lari barber khudi mahab tare ngasitagi hongna thonglol ani habi serol ama thadoro kibala ikre khoi Manipur Barber Association na thadoro ba serol digi matung ina di barber singa sida khoi makhoi da harassment diba amadi sel gi demand kya amarom su lakna maram modaga takai kya dagi sel gi demand lakna maram modaga barber singa se khoi nom gi suru ga sajare daily wages sin haiba tare khoi nom gi suru gi hinjari ba myo sing sida awa ba kaya mayo na maram modaga khoi barber singa so so ba sai kheng ama pangli aduna makhoi singa se khoi yana ba ma product bhaw ba amadi makhoi gi Manipur Barber Association na khoi yana ba resolution ama product bhaw ba khoi lamdam asigi lairi ba Manipur Barber Association gi makha da lairi ba khoi barber sing khoi thonglo lagani haina sero thadoro ke bagi matung ina ngasi ase Manipur gi mafam kya da haiba tare samkakpam dukan hazam haiba tare hazam sing ase thonglo gi mami sulum tare du kya am koina akoi thonglo ngani haiba tambang am de du yana bagi matung ina athu matam da khoi yana ra matung da handro kani habi thajab dilai adu kya am koina barber sing ase thonglo duna laigani habi gi chap chaba dikhang mangam dri hiram sing matang da video journalist Akash Jumle Mugulena Ponduzeri Bariskes Naure Elite News Info